आकाशवाणी इम्फाल मोइरांगथेम इबेहाइबिना पाउ पाजरी अहानबदा मरुइबा पाउ लेबाकी अतै मफमसिंग लोइनना मणिपुरदसु ngasi hakchanggi phibam mimanadrabasinggi malengi numit pangthokli राष्ट्रपति द्रौपदी मुर्मुना ngasi lanai mioi amasung institution punna 93 da National Award for Empowering Persons with Disabilities yenthokani NCC cadets singbu makhoi gi academy da training pinaba ex servicemen dising anirong waiduna sijinagadori amasung Kendragi Youth Affairs amasung Sports Mantri Dr. Mansuk Madhabian hairi Khelo India scheme gi makhada sanaroi lising ani chatet matphuma thoida tangai phadaba tengbang piri Laibaki atay maphamsinga loinana Manipurda ngasi hakchangi phibam mimanadrabasinggi malengi numit pangthokli mapungaiba thauram Raja Sarkargi Social Welfare Department na sinduna Imphal gi konung lampakta leiba iboyama somang lila sanglenda pangthokli kumsi chahigi palan thauram asigi nunggi wakhalonde punna amasung marondom lepchaba ngamba tunggi punsigi dama hakchangi phibam mimanadrabasinggi leadership hena mapung phanba haibasini Namit asiga mari lenana New Delhi da ngasi pangthokpa thauram amada Rashtrapati Draupadi Murmuna lanai mioi amasung institution punna 93 da National Award for Empowering Persons with Disabilities yanthokani thauram aduda Social Justice amasung Empowerment Mantri Dr. Birendra Kumar na hakjangi phibam mimanadrabasinggi punsida ahongba puraknaba amasung makhoigi punsi mahing phagathanaba thaurang 13 haudokani thaurangsing adugi manungda innovation amasung technology sijinaba hengalhanba amadi makhoida sakti pinaba department ki phirep amuk nauna semdokpa yauri hena maruiba thaurang kharagi manungda kadamni joint pathways to access part 3 amasung braille book portal hokdokpa yauri Assam Rifles amasung Mizoram Police na ngarang Mizoram dagi lupa koti humpunipan khara henbagi mamal oigadaba yamlaba methamphetamine tablet phari Assam Rifles na hai tablet sing adu jokhodar dagi phabni Assam Rifles na matam punamakta Mizoram budrak sijinadaba raija ama oihnaba achetpa phirep lawduna lai hairi Jiribamda hojik oiriba ain amasung santi raksa ki phibamna maram oiduna ana laingi khodong chaba phangdraba khunjasingda mateng oinaba Marfu Taret Suba Battalion CRPF na ngarang jila asigi Jairol Popida Medical Camp ama pangthokre Medical Camp adu Civic Action Program lising ani kunmarigi makhada pangthokpani camp aduda tongan baphuruki mioi markhudani thoilayengki amasung lemne hidak piki Tha asigi tarukta pangthokadoribo humpuni thoisuba Manipur Honga Rejing de lising ani kunmariga mari lenana ngasi Hongat ki battalion ahongi mioisingna SP Imphal East ki office complex Imphal East Reserve Line amasung Jennings Hospital da namtu sengdokre Pradhan Mantri Narendra Modi na ngasi Chandigarh pangthokpa thauram amada anoba criminal law ahum Bharatiya Nya Sanhita Bharatiya Nagrik Suraksha Sanhita amasung Bharatiya Saksha Adhiniyam mai pakna chanahanba ngangkibadu jati da kathoklagani sahi asigi July amada leibak sinba thongna chanaba hokhiba criminal law ahum asina leibak asigi ain gi chana kanglon hena manung mapan phauna ohannaba hena mating leiba amasung hojik matamgi khonai gi tangai phadabaga chusinaba ngamhannaba pandam thamli Thauram asigi nungi wakhalodi asoi angam leitaba khonai chakhotlaba bharat chairaki mahutta achumba phanganba haibasini thauram asida ainsing asi thabak to onthokpa adu hakthengna na miyamda uthokani aduga ainsing asina criminal justice ki mawong amuk hanna kadamna semdoklabagi haibadusu uthokani Haujik chathariba sangsad ki ningthami phamda Lok Sabha amasung Rajya Sabha gi mifam ningthina chathaba yahanbaga sarkarga birodi dolsinga yanakre Ngarang Parliament House ta Lok Sabha gi adaksa Om Birla na tongan barajniti dol singi floor losing basinga mifam pangthoklaba tungda yanaba adu purakhibani Parliamentary Affairs Mantri Kiren Rijiju na hai rajniti dol punamakki losing basingna sangsad ki thabak thauram ningthina chathaba yahangani haina ayaba piki Assam amasung Nagaland Rajya Sengkhibagi numit thauram ngarang Shillong gi Rajbhavan da pangthokre thauram aduda Meghalaya gi Rajyapal CH Vijay Shankar na hai Assam amasung Nagaland asi ina khulaba nat amasung chatnabi leiba awang nongpok Bharat ki mani ne Rajyapal na hai Rajyani asina lebak asigi growth ta chawna mateng pangli Rajyani asi makhal makha kayana punduna semba Bharat ki langlaba khudam amani thauram aduda Rajyapal na
Prabhat Kanti Palna Khasi Lolda Handokpa Bhagavat Gita Amasung Gitanjali Phongki Lairising adu Rabindranath Tagore na ibani thoram aduda lanmi gi miyoi amasung Assam amadi Nagaland gi miyoi su saruk yaki Assam ki Mukhyamantri Himanta Biswa Sarmana ngarang New Delhi da Pradhan Mantri Narendra Modi ga unakre social media da thagalakpa warol amada Mukhyamantri na hai chakhot thorang gi tongan ba wafong kaya da Mahapu Pradhan Mantri na lamjing lamtak piri mathang chahi ki February da pangthokka doriba Assam Investor and Infrastructure Summit masung Mega Zumur Performance da saruk yabina ba Assam miyam gi mahut chinduna mahakna Sri Modi bu bartan toram de haina su warol aduna phongdokli tabiriba paw ase Akashbani Imphal dagini NCC Cadet Singbu Makhoi gi Academy da training pinab ex servicemen lising anirong waidon season gadawri Akashbani News go unaba amada National Cadet Corps gi Director General Lieutenant General Gur Birpal Singh hai NCC Cadet Sing thawai yauna Agni Bhir scheme da saruk yari mahang hai NCC na lanmi da yawning ba cadet sing da su training piri mahang hai NCC Cadet Sing na environment ngak chen bagi thabak da saruk yari masung Pradhan Mantri Narendra Modi na sahi asigi jun manga da hokdokhi ba lebak chin ba thungna u tha bagi Ek Per Ma ke Naam campaign da su saruk yari Rashtrapati Draupadi Murmu gi numit mangani Orissa khongchat ngasi dagi hauragani mahake khongchat manungda Rashtrapati na Pandit Raghunath Murmu gi nauna sahaba murti gi maikum hangdokani Bhubaneswar da laiba Adim Awar Jarpa Jahar da su chatkani Puri da laiba Sri Jagannath ki mandir da su lai khurungani Rashtrapati na Gop Bandhu Ayurveda Aha Bidalai gi humhuda manga suba common palan amasung Blue Flag Vista Navy de thoram amadi operational demonstration da su saruk yagani Khongchat adu da Rashtrapati na hayeng Bhubaneswar Orissa University of Agriculture and Technology gi nifu suba convocation da saruk yagani Bhubaneswar da anoba judicial court complex amasu sangagani mathangi nimitta Rai Rangapuda Rashtrapati Murmuna Mairoi Singh Oja Singh amasung Khunja Singh ga wari sanagani Khongchat asigi aroiba numita Rashtrapati na tongan ba project ya paikhatnaba jatra hongani project sing adugi manungda Bangiri Posi Guru Mahisani Buramara Sakulia amasung Badam Pahar Kendu Jharghar Rail Line Rai Rangapurda Tribal Research and Development Center Dandabos Airport amasung Subdivisional Hospital yauri Uparashtrapati Jagdeep Dhankar ngasi nomagi khongchatta Mumbai da chatkadori mahakna Central Institute for Research on Cotton Technology gi Centenary Foundation Day gi thoramda saruk yagani amasung Centenary Pillar ama sangagani Kendra gi Agriculture and Farmers Welfare Mantri Shivraj Singh Chauhan Rajya Mantri Ramnath Thakur Maharashtra ki Rajyapal CP Radhakrishnan yauna sangnareba miyoi kya thoram aduda saruk yagani Kendra ki Youth Affairs amasung Sport Mantri Dr. Mansukh Mandaviya na hairi Khelo India scheme na Para Athletics yauna masana kunmathoi gi sanaroi lising taret chatet marpumathoi masak khangdokle makhoida Khelo India Talent Development Program gi saruk ama oina tangai phadaba tengbang sing piri Lok Sabha da aiba oina piba pakom amada Sri Mandaviya na hai tengbang asi coaching equipment medical care amasung thagi pocket allowance ki mawong da piri Oman gi Muscat Sathriba Men's Junior Asia Cup Hockey lising ani kunmari da ngasi defending champion Bharat ka Malaysia ga semi final sanaragani match asing ngasi numidang pung 9 makhai dagi hogani Bharat ki hockey team asida Manipur dagi Talem Priyokumar amasung Thokchom Kingchan yauri atopa semi final amada Pakistan ga Japan ga thengnagani final match hayeng sanagani Kendra gi Mapal Thoram Mantri Dr. S. Joy Shankar na hari sel thadaba yauna leibak asigi sel thungi matangda warip lobada national security da akaiba pirakpa yaba leibra haibadu yenghowa tangai phade aroibada maruiba pau amo leibak ki atei mafam singa loinana Manipur da sungasi hakjang ki phiba mimana draba singi malinge numit pangthokli Rashtrapati Draupadi Murmu na ngasi lanai miyoi amasung institution punna kunthang da National Award for Empowering Persons with Disabilities en thokani NCC Cadet singbu makhoi gi academy da training pinaba ex servicemen lising anirong waidoden sijina gadawri amasung Kendra gi Youth Affairs amasung Sports Mantri Dr. Mansukh Mandaviya na hairi Khelo India scheme gi makhada sanaroi lising ani chatet marpumathoi da tangai phadaba tengbang piri pauloi jare